좀 닦아봐. 알아. 지놈이나 자꾸 nungayibro. Hindi chattere. Yang jadi usi 하게 tauhi. 우티 asangba 통에 aduga khamen simbaga khoi na kariba sen najaba maru aduga thongbane bako ai chaning mandana thongbane pong hawai ma patrek the siga umorok siga met ki kome manamji kamai tawsano wah hauro male ya umurok ani ni ko ai umurok ta ngauje bin taw rai kanodi idi mana khotpa gi kano tawbase ta bong hawai ni ta kabak sabak totpa duni ko ina pamse so uti thom kanda hawai gi mari ko gi thekhibe mari duni patanya Sarah hawjo nyam sana na ba isoda mahig mo na yaw tanaba dang haijagi kya nyam zaba urasi nong man bini hau hau ta khang de jo hau na ba ne thong ba ko ya ti ji awe kamen sima kan wa thong ba da to ki ma roi ne ka ko thong onda de taw Tong takawa 알아. 지놈이나 자꾸 nungayibro. Hindi chattere. Chani pwede ka ulan nagta. Ano ka budin ka wada? Kung mamang da budi al nyam gata wone nambra na nangahutara miyam sinaw jing jakoba gi pawjen pijari jena nanahuna ngaya kabo ibiyo mya silupa jing jo sinong chang lai ko ibiyo
ꯆꯤꯠꯇꯣ ꯍꯥꯎꯋꯦ ꯁꯤꯇꯥꯄꯣꯠ ꯃꯅꯥꯁꯨ ꯍꯥꯞꯆꯤꯜꯂꯦ ꯎꯔꯤ ꯍꯋꯥꯏ ꯃꯅꯥꯁꯨ ꯍꯥꯞꯆꯤꯜꯂꯦ ꯁꯦꯕꯣꯠ ꯃꯅꯥ ꯍꯥꯞꯆꯤꯜꯂꯦ ꯄꯥꯡꯈꯣꯛ ꯃꯅꯥꯗꯤ ꯂꯩꯇꯦ ꯆꯤꯡꯅꯤꯅ ꯆꯥꯛꯀꯧꯕꯒꯤ ꯁꯨꯝ ꯍꯤꯗꯥꯟꯅꯕꯤ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯈꯜꯂꯒꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯧꯗꯤ ꯀꯧꯅꯤꯡꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯅ ꯂꯩꯗꯤ ꯂꯩꯇꯕ ꯃꯆꯟꯅꯨꯄꯤꯒ ꯍꯥꯏꯗꯤ ꯌꯨꯝꯗꯗꯤ ꯋꯥꯖꯕ ꯃꯥꯅ ꯄꯥꯜꯂꯤꯕ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯥꯜꯂꯨꯔꯦ ꯃꯥꯁꯦ ꯃꯁꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎꯈꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯦꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯁꯦ ꯅꯪ ꯅꯪꯗ ꯀꯔꯤ ꯄꯨꯔꯛꯏ ꯀꯔꯤ ꯍꯥꯞꯄꯤꯔꯛꯏ ꯅꯪꯗ ꯀꯔꯤ ꯍꯥꯞꯄꯛꯏꯅ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯈꯟꯕꯒ ꯃꯥꯁꯦ ꯂꯩꯕ ꯂꯩꯇꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯃ ꯍꯥꯞꯄꯤꯗ ꯌꯥꯔꯣꯏ ꯑꯗꯨ ꯍꯥꯞꯇꯗꯤ ꯑꯩ ꯂꯥꯛꯑꯣꯏ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡꯗꯤ ꯌꯥꯝ ꯋꯥꯗꯣꯏꯅꯦꯕ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯏꯅꯦꯀꯣ ꯃꯌꯥꯝ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯆꯦꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯒꯤ ꯂꯟꯇꯣꯟ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯅ ꯌꯨꯝꯗ ꯋꯥꯅ ꯂꯩꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯏꯔꯣꯟꯕ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯎꯇꯤ ꯑꯃꯇꯪ ꯊꯣꯡꯉꯁꯨ ꯍꯋꯥꯏ ꯑꯃꯇꯪ ꯊꯣꯡꯉꯒꯁꯨ ꯆꯍꯤ ꯑꯃꯒꯤ ꯂꯝ ꯇꯥꯝꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡ ꯎꯅꯅꯕꯅꯦꯕ ꯆꯥꯛꯀꯧꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥ ꯎꯅꯅꯕꯅꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩ ꯍꯥꯞꯄ ꯉꯝꯗ꯭ꯔꯦꯅ ꯀꯧꯔꯔꯣꯏꯗ꯭ꯔꯕ ꯑꯩꯅ ꯌꯥꯝ ꯈꯪꯖꯕꯩꯁꯨ ꯅꯠꯇꯦ ꯍꯩꯖꯕꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯔꯩ ꯂꯩꯇ ꯍꯥꯞꯇꯕ ꯆꯍꯤ ꯑꯃꯒꯤ ꯆꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦꯕ ꯃꯌꯥꯝ ꯄꯥꯝꯖꯔꯒꯁꯨ ꯀꯧꯅꯤꯡꯉꯒꯁꯨ ꯀꯧꯕ ꯐꯪꯗꯕ ꯆꯠꯄ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯔꯩ ꯂꯩꯇ ꯑꯔꯩꯕ ꯍꯤꯗꯥꯟꯅꯕꯗ ꯊꯥꯗꯣꯛꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯑꯔꯩ ꯂꯩꯇ ꯃꯌꯥꯝ ꯎꯕꯤꯔꯒ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯍꯥꯞꯄ ꯍꯥꯞꯇꯕ ꯆꯍꯤ ꯑꯃꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯉꯒ ꯂꯣꯏꯔꯦ ꯆꯥꯛꯇꯤ ꯆꯥꯛꯈꯨꯝꯗꯤ ꯆꯥꯎꯅ ꯆꯥꯏ ꯑꯩꯁꯦ ꯑꯗꯨꯕꯨ
ꯆꯥꯅꯤꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯐꯥꯎꯁꯨ ꯐꯥꯎꯗꯔꯥ. ꯅꯨꯄꯥꯁꯨ ꯃꯊꯟꯇ ꯉꯥꯏꯔꯦ. ꯑꯗꯨ ꯃꯤꯅ ꯁꯤꯈꯤꯕ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯒꯗ꯭ꯔꯥ. ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯣ ꯆꯥꯛꯀꯧꯕꯗ ꯌꯧꯔꯝꯗꯥꯏ ꯆꯥꯛꯀꯧꯕ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ. ꯏꯆꯤꯟ ꯏꯃꯥ ꯏꯄꯥꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯀꯧꯕꯤꯔꯒꯦ ꯍꯥꯏꯔꯗꯤ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃꯇ ꯑꯣꯏꯔꯁꯨꯀꯣ ꯍꯥꯞꯄꯤꯔꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝ ꯆꯠꯄꯤꯌꯨ. ꯆꯠꯅꯤꯡꯉꯒꯁꯨ ꯆꯠꯄ ꯐꯪꯗꯕ ꯅꯤꯉꯣꯜ ꯕꯥꯔꯤꯗ ꯂꯩꯕꯅꯦ. ꯑꯗꯨꯗꯩ ꯑꯩꯈꯣꯏꯅ ꯀꯧꯕꯤꯒꯦ ꯌꯥꯝꯗ꯭ꯔꯒꯁꯨ ꯀꯧꯕꯤꯒꯦ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯌꯥꯝꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯀꯣ. ꯑꯗꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯒꯨꯝꯕ ꯈꯟꯕꯤꯗꯕ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯂꯥꯛꯄꯒꯤ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯆꯦ ꯑꯃ ꯑꯣꯏꯅ ꯅꯆꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯌꯥꯏꯐꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ. ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯦ. ꯌꯥꯝ ꯆꯠꯅꯤꯡꯕꯒꯤ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇꯕꯀꯣ. ꯏꯃꯥ ꯍꯥꯏꯔꯦ ꯕꯕꯥ ꯍꯥꯏꯔꯦ ꯑꯅ ꯂꯩꯀꯣ. ꯀꯔꯤꯝ ꯈꯟꯐꯝꯕꯨꯗꯤ ꯂꯩꯇꯦ. ꯑꯣꯏꯔꯁꯨ ꯑꯗꯩ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ. ꯂꯣꯏꯅꯃꯛ ꯀꯧꯅꯕꯅꯤꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯎꯕ ꯀꯥꯟꯗꯀꯣ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯂꯩꯕ ꯂꯩꯇꯕ ꯍꯥꯞꯄꯣꯏꯔꯥ ꯀꯧꯕꯤꯒꯦ ꯍꯥꯏꯔꯗꯤꯀꯣ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄꯤꯌꯨꯕ. ꯄꯨꯛꯅꯤꯡꯗꯤ ꯐꯖꯅ ꯁꯣꯛꯑꯦ. ꯏꯃꯥ ꯕꯕꯥꯕꯨꯗꯤ ꯑꯩ ꯅꯥꯛꯇ ꯂꯩ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯍꯤ ꯑꯃꯒꯤ ꯅꯤꯉꯣꯜꯒꯤ ꯍꯔꯥꯎꯕꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯦꯔꯒ ꯉꯧꯔꯒ ꯌꯥꯝ ꯀꯦꯗꯅꯒꯁꯨ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯑꯒ ꯏꯄꯥꯝꯗ ꯆꯠꯄꯅꯤ ꯀꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄꯗꯣ. ꯑꯗꯨꯒꯨꯝꯕꯁꯦ
ꯌꯥꯝ ꯆꯠꯅꯤꯡꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯑꯣꯏꯁꯨ ꯑꯩ ꯋꯥꯈꯜꯗꯨꯗ ꯈꯤꯇꯪ ꯁꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯏꯆꯥ ꯎꯍꯟꯗꯦ ꯏꯃꯧ ꯎꯍꯟꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯝꯃꯒꯗꯤ ꯏꯆꯦꯁꯦꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯛꯀꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯒ ꯋꯥꯈꯜꯁꯦ ꯄꯦꯟꯗꯦ ꯅꯨꯡꯁꯤꯔꯛꯑꯦ ꯅꯨꯄꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯎꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯏꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯃꯛꯇꯗꯤ ꯑꯩ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯤꯇꯪ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯈꯜꯁꯦ ꯆꯥꯛꯀꯧꯕ ꯄꯜꯂꯛꯄꯗꯀꯣ ꯆꯥꯛꯀꯧꯕꯗꯤ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯩ ꯅꯝꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯩ ꯅꯝꯕꯗꯣ ꯉꯝꯃꯔꯣꯏꯗꯧꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯛꯇꯨ ꯎꯠꯄ ꯉꯝꯃꯔꯣꯏꯗꯧꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯛꯑꯗꯧꯕ ꯑꯗꯨꯒ ꯑꯩ ꯆꯥꯖꯔꯛꯇ꯭ꯔꯦ ꯆꯍꯤꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯄꯥꯁꯤꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯣ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯀꯣꯛꯄꯁꯨ ꯑꯣꯏꯔꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯣꯏꯅ ꯑꯣꯏꯕꯤꯔꯣ ꯅꯣꯡꯃꯥꯟꯕꯁꯦ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯗꯅ ꯆꯥꯛꯀꯁꯦ ꯂꯣꯏ ꯊꯪꯉꯒ ꯇꯧꯔꯝꯃꯦ ꯏꯃꯨꯡꯒꯤ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛꯀꯧꯕ ꯉꯥꯏꯔꯛꯏꯕ ꯃꯇꯝ ꯉꯥꯛꯇꯅꯤ ꯆꯠꯄ ꯉꯝꯗꯕ ꯀꯧꯕꯤꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯁꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯁꯣꯛꯑꯝꯒꯅꯤꯀꯣ
이놈시래. 이놈시부이 빠지네. 나도 엄마로 시작하면 자꾸 올라가버렸지. 자꾸 버렸지. 로이마 지금 친내구나 그니까. 양마시대 로션 먹는다. 아이는 탐자라게 아마가 어디 났더라. 시대면 바이바이.